Loyalam E-PAO tabiriba khudingmakpu Hidram Susmitana ayuki pau pizari. Ahanbada maru aiba headline. Koutruk Chingthakta kuki khutlai paibasingna Langi sem Sabagi video Thagatlakhre. Sabungkok khunaugi labukta lau yairingaida kuki militantsingna nongmai round mangarong kaptharaktuna landa silakhre. Combing operation chathabada lalholub ahum fare. Pau sandona pizari. Koutruk Chingthakta kuki khutlai paibasingna Langi sem Sabagi video Thagatlakhre. Tha tara nipan farak laba kuki narco terrorist singi tongan balengak amagi demand tawduna chatharakpa lan asi loishinaba handakta Ministry of Home Affairs ki meeting makhada Manipur Legislative Assembly ki legislature oriba kuki maitai amadi naga MLA sing dalida kauduna wari sanaduna warushin purakna bahonarabasu kuki militant singna tatana tampakta leiriba maitai tamna nongmai amadi bomb kapsilakpagi thawong leptri Nongmanini asida Imphal West District ki manung chanba Koutruk Ching Lekai Maning Chingjang Pareng amadi National Sports University ki Chingthakta khutlai matik chana paiba kuki militant singna maitai da landaraknabagi shem sabagi video ama social media da Thagatlakhre. Khutlai matik chana paiba kuki militant nifu yangkhai romna makhoigi bunker sembaga loinana landabada sizinnagadaba khutlai sing uthopa video ama Thagatlakhpadagi Imphal West District ki manung chanba Koutruk ki akoibada khundariba Khulsingna numidangi matamda ahing yarektuna kuki singbu thengnanaba sem sakhre hari. Kuki singna marakta maitai singda nongmai amadi bomb kapsenduna landarakliba asida center amadi state lenga ki mekedigi action lokhatpagi mahutta khangsinadana leri. Ningsingba yai Manipur thukainaba hotnabada achoba thodang yariba kuki MLA singi mathakta ngasi fawbada assembly gi speaker na action amata lokhatpa ngamdana lakhibani. Sabungkok khunaugi labukta lau yairingaida kuki militant singna nongmai round mangarom kaptharaktuna landa silakhre. Imphal East District ki manung chanba lamlai kendra ki manung chana leriba Sabungkok khunaugi laumi ichin inaw singna low loknaba labuk chatpada kuki khutlai paiba singna ushit thawaidaba utuna manaknakpa Chingthaktagi laushilakpa amadi huishena chingba khongjindana karim kathainabagi thabak handak marak yamna toina chatharakle. Ngarang numidang wairam su khunja singna labukta lau yairingai matamda manaknakpa Chingthaktagi kuki militant singna nongmai round mangarom kapsilaktuna landarakkhre hari. Nongnai kapsilakpigi thodok asi ngarang numidang wairam pung 3 minute 15 taba matamda Sabungkok khunaugi leibung makhong haina khangnaba lokol asida lau yebal loshilakpa matam amadi Sabungkok khunau maning chingda khunja singna shing yalingai matamda kuki militant singna manaknakpada leriba Chingthaktagi nongmai round mangarom kapsilaktuna landarakhi. Maduda Sabungkok khunaugi Gitanjali haina khangnaba mafam asida leiriba chekon asida marishuba Mahar Regiment amadi police outpost ki kanguna handuna nongmai kapa tawkhide hari. Pau asina hai kuki militant singna nongmai kapsinduna landarakliba asi ngasiga numit nini humni gi mamangdagi Sabungkok khunaugi chekonda leriba marisuba Mahar Regiment ki camp adudagi Sabungkok khunau taba lambigi saruk asi aduki matik fatabadagi Mahar Regiment ki kambu amadi khunja singa khusamnaduna lambi sembigi thabak chathaki. Hairiba matam asida manaknakpa chingda kuki militant sing chathok chasen tawba uba phangki. Lonana lambi sembigi thabak amadi khunja singna labukta kumduna low uba adu athingba pinabagi damakta nongmai kapsinduna landarakki bani hari. Lalhoba ahum fare. Security force na tongan mafam singda chathakhiba operation na miyam amadi dukan singdagi sale khaibada chenabani haiba lalholub ahumgi lanmi ahum fare hari. Police ki pauna phai tha asigi kuntarukta Imphal West District ki police commando gi kamuna Naran Konjil area dagi KYKL amadi KCP noyongi lalmi ani fare hari. Faraba lanmi ani adu thongam nawa maitei chahi kunmathoi amadi Hoidom Pravas Singh Elias Nonil chahi kulhumdoini. Makhoidagi chaka mari panba gari ama mobile handset manga Aadhaar card ani wallet ani cell oina lupa chamaga humdra fagale hari. Amaromda Bishnupur District Police Commando gi kangbuna Bishnupur District ki Kaibul Chingmairong Maya Lekaidagi KCP PWG gi lanmi ama fare hari. Faraba lanmi aduna oinam Amar Singh Elias Joy chahi nifutaret kawi mangondagi mobile handset ani C card ama ahum phagale hari.
Nakal Amaromda National Highway 2 digi lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chahumga kun security gi akanba ngak shenbagi makhada Imphal da purakre makhatana pochai pushilakpada khudong tiba thoktanabagi damakta chingnaningai oiba mafam singda security force na akanba checking thorang lokhali Jairak seda Manipur district ki pumnamakta pamdaba thodok thoktanaba ching amadi tampaki mafam singda hangdoliba checkpoint Chamaga mapandagi chingnaba miyoi taret fagatuna wahang pahong chathakre hari. Marak thatna Mahekol Rhymes Teachers Training Center Manipur gi Unit A Pangantabi gi Anoba Fort Best Training Course chaliba chahi asigi December gi tang ani ningthaukaban numit asidagi class hozaragani. Maram asina MRTTC Pangantabi da lakpiduna training form lobiranaba nolukna khanghanjari. Course asida thamjariba kudong chaba singdi Rhymes Teaching Training Child Psychology, First Aid Course, Yoga, Potloy Makeup Training, Loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani hena akupa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani Lobukta Sagolna Chingba Thadoktuna Low Ubagi Tabakta Akaiba Pibiganu Haina Kokomi Farmers Wing na Fongdurakli. Lomi Singna Wana Low Panjaduna Low Lokpa Yaraba Matam Asida Sagol Thadoktuna Lofam Naikhaibagi Waka Cherol Ama CFW da complaint Toropa Lere. Sagol Mapu Singna Magi Sagol Fazinaba Kokomi Farmer Wingi Maikedigi Kangalakli. Hiram Asigamari Lenana Kokomi Farmer Wingi Convener Ki Toba Mataina Praise the Thadoropa Cherol Asina Hadibadi Hiram Asigi Matanda Imphal West District DC da Sagol Fazan Binaba Order Tobinaba Ayiba Chero Supisinkre. Hauzik Lamdam Asida Thingnariba Crisis Asina Maram Oiraga Su Nomliba Kungangi Miyam Amadi Laumi Singda Haningai Letana Wanare. Handaki Ravi season ye Mahai Marong Marang Kaina Thaduna Awat Pachinjak Marang Kaina Putokna Bohotna Minarasi Amaram Aduna Ningtham Mahai Marong Thagadaba Matam Asida Sa San Sing Thadok Piraktanaba Kokomi Farmer Wing na Miyam da Haizaragli. Varat ki oina mikok mising thibagi thabak lising ani kun manga da pangthoklaba yana leri. Kumja lising ani kun mathoida tawgadaba India gi mikok masing thibagi thabak chahi mari thengtana lakliba chahi lising ani kun manga da pangthoklaba yana leri haina India Today gi report amana hari. Report adugi matung ina mikok masing thibagi thabak asi mathang chahi dagi hauraga ing kumja lising ani tara taruk fawa chatharaba yai. Mikok masing thiba asigi matangda Lok Sabagi da delimitation gi thabak su kumja lising ani kun nipan da loishingani hari. Report asigi matung ina mikok masing thiba amadi Lok Sabagi da delimitation tawagi thabak asigi matangda Varat lenga ki oiba job chaba warep ama hauzik fawagi oina di laudri haina report aduna palli. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Ningol Singh Chak Koutruk Jiri Bamgi Borobekra Police Station da Changjafam Lauduna Leriba Miyam Maru Oina Ningol Singbu Chak Pizabagi Thoram Amangarang Station Asigi Complex Apangthokre Borobekra gi tongan ba khulsing da leba yum kai sing thokliba irang asida kuki sing na mai thadokibadagi Changjafam Lauduna Lerikaba Singi damak Police Station Asigi Officer in Charge Suresh Seramna Chaklin adu singkibani. Liningi Kenaba Tamdana Miyamgi Luching Basing Gram Panchayat ki Mihut Singh na Ngarangi Chak Kobugi Thoram Aduda Saruk Yaki. Borobekra Subdivision gi Oina Maitegi Yum Marfu Nithoirom Mai Chakrabani. Inspector Suresh na Ningol Singh da Angamba Kudol Pot Piduna Chatnabigi Paringda Ningol Singh na Yaifarol Piki. Ngarangi Chak Kobugi Thoram Aduda CRPF IRB official Singsu Saruk Yaki Hadi. Huranba ani fare. Pochai kaya huranduna yonbagi achoba record amada chenaba maru oba miyoi ani makoina huralapa potlam kaya ga loinana arambai tengol unit 18 fare hari. Faraba miyoi ani adudi tera lukram lairatagi laisram Alex jahi kuntra mathoi amasung lafufa tera maikai lekadagi hauzikna nagamampa sulapta leba ningthauzam malengamba maitei jahi kuntra nithoi kawi hari.
Makoi anina Uripok Paring amasung Bazar area da phamba dukansing amadi nak yeta leba yumsingdagi mapu leitabagi khudong chaba loduna pochai huralaga yonduna mayai kaba chinjak sizinabani haina AT Unit 18 Uripok headquarter da pangthokpa paugi mifam amada unit in charge na nang mangang na phongdokhibani. Aeroplane da sana amasung ganja puduna chatnaba hotnaramba nupa ama nupi ama farai. International Airport ki CISF ki kambuna tongan ba flight sing da tongduna lakpa miyoi ani digi sana amadi ganja sing Thagatlakhre hari. Pau asina hai October gi kuntaret numit yung matung pung baroga minute tara mga rom taba matamda airport gi nupi ama CISF ki kambuna sana gram chamriga ndrani pan dasmik Maudra Mathoi Konana Faki. Faraba nupi adu Imphal East District ki Brahmapur Lalji Lakpadagi Daneshwari Mapuroibagi Ming Romeo Kawi. Mangwandagi Fagalaba Sana Singal Loina Mari Lenaba Singda Kusinakre. Nakal Amaromda Imphal West District ki Mafam Amadagi Chahi Taratare Kaktangariba Nupamacha Amana Flight Amagi Manunda Ganja Kilogram Mari Dasmak Humfutaruk Puna Bahotna Rambadagi Fare Hari. Thodok Asi Tha Adig Asigi Tang Kuntaruki Nuntil Pung Ani Taba Matamda Mahakna Pairakiba Bag Amasung Screening Tawada Plastic na Yomshinba Packet Ani Yaramba Tinaki. Pochak Adu Hangdoklaga Yenubada Ganja Uramani Hari. Ganja Punaramba Hotnaramba Nupamacha Adu Ganjaga Kwanana Singjamai Police Station da Kusinakre Hari. Bomb na Pandadigi Mid Ukhidraba Ibo Chawagi Imunda LMG na Selgi Mateng Pankre. Haukiba chahi lisingani kulhumjoigi me ohumdagi chin kuki narco terroristing na maitei singda atamnana chatharakiba lan asigi manung chana tamukhongdagi sorok haibam ibo chawbat sing chahi kuntramari haukiba January thada tumukhongda kuki militant singna bomb kaptharaktuna landarakpada mit amadi koki sarukta bomb na pankibadagi hauzik yet thangba mit uba ngamdriba amadi wangangba chada Maudra Henangam Draba Sorok Kabongi Analayinda Karada Oirabusu Mateng Oinaba Ngarang Like Minded Group LMG Gi Thomising La Lupalising Kun Tengbang Piduna Ibo Chobugi Imungi Awaba the Saruk Yakre. Ngarang Ayuk Group Asigi Chief Advisor Wangkemsa Samjaina Luchingduna Porok Hongjil Litan Makonda Leba Ibo Chawagi Machi Amadi Mabaigi Yumda Changja from Loduna Ladiba Marabak Tireba Ibo Chawagi Mafam da LMG Gi Maketigi Lupalising Kungi Tengbang Sel Adu Kuchena Kibani. Tengbang Kongsat Aduda Group Asigi Vice President Chongtham Jivanlata Secretary Ozit Sorok Haibam Publicity Secretary Rakesh Narem, Finance Secretary Kunjesor Mangsa Tabam, Joint Secretary Maibam Itin, Assistant Secretary Surendra Ningombam, Executive Member Dr. Virla Salam, Jolly Kumar Thongamsu Sarugyaki, Loinana Surjit Ngangom, Boinau Maibam, Joy Kumar Thokchom, Dasarat Khetri Mayum Nachingba Group Asigi Maru Eba Member Kaya Susarugyaki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maru oiba pau amuka hanna pizari. Koutruk Chingthakta kuki khutlai paibasingna Langi sem Sabagi video Thagatlakhre. Savungko khunaugi labukta lau yeiringeda kuki militant singna nongmai round mangarom kaptharaktuna landa silakre. Combing operation Chathabada Lalolup Ahum Pare. Matang Asida Ayuki Pau people Lozare, Loyalam E-PAO Tabiriba Kudimapo Amukahanna Kurumjari.